ꯑꯍꯥꯟꯕꯗ ꯀꯪꯂꯩ ꯄꯥꯎꯄꯥꯎꯅ ꯈꯣꯏꯔꯝꯖꯔꯤ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯗ ꯀꯪꯂꯩ ꯄꯥꯎꯄꯥꯎꯅ ꯈꯣꯏꯔꯝꯖꯔꯤꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯁꯣꯏꯕꯨꯝ ꯏꯔꯣꯝꯕꯒ ꯕꯣꯔꯥꯒ ꯆꯥꯕꯤꯔꯛꯑꯣꯅ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯆꯥꯖꯔꯒꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯀꯣꯠꯅꯕ ꯂꯩꯔꯦ ꯁꯤ ꯈꯪ ꯍꯥꯏꯕ꯭ꯔꯥ ꯑꯩꯈꯣꯏ ꯌꯣꯡꯆꯥꯛ ꯃꯅꯝ ꯅꯝꯕꯗꯨꯅꯤ ꯁꯤꯁꯦ ꯑꯗꯣ ꯆꯥꯕ ꯍꯧꯔꯛꯂꯒꯦ ꯌꯥꯝꯗꯤ ꯌꯥꯝꯃꯦꯍꯦ
मैम चाबसु लोबने वीडियो से मतंग स्वाद लोसलगे मथंग वीडियो द नुंगाई नुंगाई बा थागलागे।